ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯌꯥꯝ ꯍꯩꯇꯕ ꯊꯤ ꯅꯣꯛꯅꯤꯡꯕꯅ ꯍꯥꯟꯕ ꯍꯥꯏꯇꯥꯔꯦ Hello guys, welcome back after a long good time. बहुत time matungda ay amuk ay unit halae quarter la halae adu hande video namdre leitramnina mondana mu haisu ay awdri talle haire ade ay ju ala video namna kaim leitamnina ngan mayam sagi ju sembei namme adu ju mayam yeng vidre interest leitramnina adum aina nungai tramale yum chaloi namage na ai kaim namdre adu अखोई ने ngasi सेम द वीडियो जे प्रैंक तो के तो ने को प्रैंक से कॉल प्रैंक है तारे कॉल प्रैंक अमता तो ड्री को होई तो हम तो ड्री हाई दुरे हाई होई दुरे तो के हाई नि तो ना ते को से जे मोय ममानबी आई गी मानबी मको कसिंग दे ते खोंजोम दai ने bai मानबी जे अखोई कन वीडियो येंग बदगी सुम तिना दai तिना रे को मानबी जे अदुना माना काजल निंग थौजाना अमा लेबदो अदुदो माना मागजु माई वीडियो येंबदगी तिनाबने हायबको अदुदो माना काजलिंग थौजादा ब्रेंक तौबगी वीडियो सेमोना हायबा आई नहादे मा हलप गायबा अदा आइना हलामना वीडियो अमा सेमजे ना हाय काजलिंग थौजादो ब्रेंक तौरोना हायनेबा कॉल ब्रेंक जे अमुक्ता तौद्रिना हायदुरा हरुदुरा खंगदेबा माजो आइदोंना चिन्दो खप्पनेबा खपचलकना कमाई तौदोनो खंगदे ये अदो ब्रेंक जे सक्सेस ओरगदी थागलके सक्सेस ओद्रगदी खंगद्रेको अदो ट्राई तौरगेबा हौजिकी इमानबीदुना नंबर जे थारकपनेबा ngहान अैना सेव तौगिबने काजल निंथौजाना कालेबा सिनेमा मसन में काजल निंथौजा काजल निंथौजाना अैना सेव तौर थंबनेबा अदो कॉल तौरगेबको नोकनिंगौतेबा खंगदे लोक थुंबगी खोलि याद पायरक्ट्रे पाइबिरक्ट्रे ꯑꯩꯁꯨ ꯃꯥꯏ ꯚꯤꯗꯤꯑꯣꯁꯦꯀꯣ ꯌꯥꯝ ꯄꯥꯝꯅ ꯌꯦꯡꯉꯦꯕ ꯑꯩꯁꯦ ꯑꯗꯨꯝ ꯌꯦꯡꯉꯦꯕ ꯃꯥꯏ ꯚꯤꯗꯤꯑꯣꯁꯦ ꯉꯥꯏꯔꯒ ꯊꯑꯣꯏꯀꯤꯒ ꯉꯥꯏꯔꯒ ꯌꯦꯡꯉꯦꯕ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯥꯅ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯁꯦ ꯁꯨꯝ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯄꯥꯏꯔꯣꯏꯗꯣꯏꯔꯥ ꯀꯝ ꯇꯧꯔꯤꯀꯣ ꯐꯣꯟꯁꯦ ꯑꯩꯅ 3ꯔꯛ ꯇꯧꯋꯦꯕꯀꯣ ꯃꯥꯅ ꯃꯤꯁ ꯀꯣꯜ ꯑꯃ ꯆꯪꯉꯛꯑꯝꯃꯦ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯒꯦꯅ ꯐꯣꯟꯁꯦ ꯄꯥꯏꯗ꯭ꯔꯦꯕ ꯑꯩꯅ ꯑꯣꯏꯅ ꯇꯧꯔꯒꯦꯀꯣ ꯑꯃꯨꯛ हंदक्ति पायरानी सुंसोय सोयदना हेलो हेलो सिजे काजल्लो माने आई ngасai फोन तौबने थबक चिनब्रो ओ आइजे कनो नंगी फ्रेंड नेबको नंगी वीडियो तुम येंगेबा अदो आई नंग सु वाई सनानिंगे नंग नंबर जा वाना थीला लौरैने हेलो कनो हैदराबाद तने हाइरो नंग लेजे हुजे ओय माने ओ अय हा लाइटी है कोइदी नंगी कनो नंगी फ्रेंड नेको मांगोंद नंबर लेना नंग नंबर से तुम थियो नंग वाई सनानिंगेना नंग नंबर से मोदे लौरपनेबा अइना वारी सुम सानानिंगे कनोमजु हाइनिंगेना आई नंग वीडियो तुम येंगेबको अदो नंगी हाइदी सुम अइना तुम नंग वीडियो जुम गाय तुम येंगेबा हंदक्की मा वीडियो मा कनो
ꯑꯣꯛ ꯊꯣꯡ ꯆꯥꯔꯒ ꯀꯃꯦꯟ ꯄꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯌꯦꯡꯕꯗ ꯑꯩꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯁꯥꯎꯅꯤꯡꯉꯛꯑꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯪꯒꯤ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯗꯣ ꯈꯔ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯗꯅꯀꯣ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯁꯥꯔꯀꯜꯁꯤꯡꯗꯨꯗ ꯅꯪꯅ ꯍꯣꯏ ꯀꯩꯅꯣ ꯇ꯭ꯔꯣꯜ ꯇꯧꯕ ꯃꯤꯁꯨ ꯌꯥꯎꯏ ꯑꯗꯩ ꯕꯦꯠ ꯀꯃꯦꯟ ꯄꯤꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯕꯨꯗꯤ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯏꯁꯨ ꯍꯥꯏꯗꯤ ꯁꯨꯝ ꯈꯔ ꯐꯖꯅ ꯍꯥꯏꯍꯟꯅꯤꯡꯕꯗꯣ ꯑꯗ ꯅꯪꯗꯤ ꯍꯦꯛꯇ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯈꯔ ꯌꯥꯝꯃꯕꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯃꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛꯇ ꯈꯞꯊꯔꯛꯄꯗꯨꯗ ꯑꯩꯁꯦ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕꯀ ꯇꯧꯊꯣꯛꯄꯅꯦ ꯁꯥꯎꯅꯤꯡꯗꯅ ꯑꯀꯥꯏꯕꯕꯨꯗꯤ ꯍꯥꯏꯗꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯛ ꯌꯥꯝ ꯇꯥꯈꯠꯄꯩ ꯇꯥꯏꯞꯇ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ 30K ꯍꯦꯛ ꯂꯥꯟꯈꯤꯕꯗꯒꯤ ꯅꯪ ꯅꯁꯛ ꯌꯥꯝ ꯇꯥꯈꯠꯈꯤꯕ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯦꯕ ꯑꯗꯨꯅꯤ ꯍꯟꯅꯨꯔꯀꯥꯟꯗꯒ ꯑꯩ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯛꯏꯀꯣ ꯀꯥꯏꯅꯒ ꯌꯦꯡꯅꯕ ꯑꯗꯨꯝ ꯊꯥꯒꯠꯆꯕꯅꯦꯕ ꯑꯣ ꯑꯗꯨꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯑꯅꯨꯗꯅ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡꯕꯩꯅꯦ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃꯒ ꯍꯌꯦꯡꯋꯥꯏ ꯌꯦꯡꯅꯕꯅꯦ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯃꯤꯅ ꯑꯩꯉꯣꯟꯗ ꯊꯤ ꯉꯥꯡꯕꯗꯨꯗꯤ ꯑꯗꯨ ꯚꯤꯗꯤꯑꯣ ꯍꯣꯏ ꯅꯦꯀꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕꯗꯤ ꯀꯩꯝꯇ ꯐꯥꯎꯗꯦꯕ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯄꯤꯔꯛꯄꯗꯅꯦ ꯑꯗꯨꯝ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯁꯤꯡꯗꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯕꯦꯠ ꯀꯣꯃꯦꯟ ꯄꯥꯔꯛꯑꯣ ꯅꯨꯡꯉꯥꯏꯌꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯕꯤꯠꯇ ꯁꯨꯝ ꯄꯥꯕꯅꯤꯗ ꯑꯩꯉꯣꯟꯗ ꯑꯗꯨ ꯍꯥꯏꯔꯦꯅ ꯀꯩꯝꯇ ꯅꯥꯑꯣꯏꯗꯦꯕ ꯑꯗꯨ ꯍꯥꯏꯔꯦ ꯁꯥꯎꯅꯤꯡꯉꯒꯕꯨ ꯑꯩ ꯀꯃꯥꯏꯅ ꯑꯗꯨꯒ ꯄꯥꯔꯒ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯗꯣꯏꯅꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯨ ꯅꯪ ꯍꯥꯟꯅ ꯃꯌꯥꯝ ꯁꯥꯎꯕꯗꯨꯗꯀꯣ ꯑꯩꯅ ꯈꯜꯂꯦꯕ ꯀꯩꯅꯣ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯕꯅꯦ ꯁꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯌꯥꯝ ꯇꯥꯈꯠꯂꯦ ꯃꯁꯤ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯩꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣꯀꯣ ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯁꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯌꯦꯡꯉꯣ ꯈꯣꯠꯂꯣ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯔꯒ ꯑꯣꯏꯅ ꯅꯪꯒꯤ ꯀꯩꯅꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯣꯝꯕꯤꯕꯩ ꯃꯑꯣꯡꯗꯒ ꯇꯧꯋꯦꯕꯀꯣ ꯑꯩꯅ ꯑꯗ ꯑꯩ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯈꯠꯂꯛꯇꯅ ꯑꯩꯅ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯊꯣꯛꯑꯣ ꯀꯥꯏꯅ ꯑꯩꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯍꯥꯏꯇꯥꯔꯗꯤ ꯈꯔ ꯍꯥꯏꯗꯤ ꯀꯩꯅꯣ ꯁꯥꯎꯗꯕꯤꯗ ꯑꯗꯒꯤ ꯍꯥꯏꯗꯤ ꯃꯤꯅ ꯀꯩꯅꯣ ꯇꯧꯅꯕ ꯑꯣꯏꯅ ꯅꯝꯃꯣꯕ ꯍꯥ ꯁꯥꯎꯕ ꯃꯥꯜꯂꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯁꯥꯎꯕ ꯃꯥꯜꯂꯤꯐꯧꯗꯤ ꯅꯪ ꯀꯩꯅꯣ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃꯛꯑꯅꯣꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯅꯣ ꯃꯤꯔꯔ ꯃꯃꯥꯡꯗ ꯌꯦꯡꯉ ꯅꯝꯃꯣꯕꯀꯣ ꯑꯗꯨꯒꯅꯦ ꯅꯪ ꯁꯥꯎꯅꯤꯡꯕꯩ ꯁꯛ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥꯗꯣ ꯌꯦꯡꯉꯣ ꯑꯗꯨꯒ ꯃꯥꯜꯂꯒꯗꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯄꯕ꯭ꯂꯤꯛ ꯇꯧꯔꯛꯇꯕꯤꯗ ꯄ꯭ꯔꯥꯏꯚꯦꯠꯇ ꯊꯝꯃꯣꯕ ꯈꯪꯗꯦꯗ ꯑꯁꯦꯡꯕꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯁꯨꯝ ꯍꯥꯏꯗꯤ ꯑꯗꯣ ꯑꯩꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯅ ꯁꯨꯝ ꯑꯩꯅ ꯅꯪ ꯅꯝꯕꯔ ꯀꯣꯏꯊꯤ ꯊꯤꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯕꯀꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯅꯍꯥꯟꯗꯒꯤ ꯑꯩꯁꯦ ꯍꯥꯏꯅꯤꯡꯉ ꯑꯗꯨꯝ ꯂꯩꯔꯕꯀꯣ ꯅꯪ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯝꯃꯛꯑꯅꯣꯅ ꯍꯥꯏ ꯑꯩꯒꯤ ꯅꯝꯕꯔ ꯑꯩ ꯉꯝꯗ꯭ꯔꯦꯗ ꯆꯨꯝꯃꯦ
ꯁꯥꯎꯟꯕ ꯌꯥꯔꯕ ꯑꯩ ꯅꯣꯛꯅꯤꯡꯕꯅ ꯉꯥꯎꯔꯦ ꯀꯥꯖꯜ ꯑꯩꯗꯣ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯀꯩꯅꯣ RJ ꯀꯄꯜꯗ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯆꯦꯅꯦꯜ ꯑꯩ ꯈꯣꯡꯖꯣꯝꯗꯩ ꯊꯣꯏꯕꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯄꯤꯔꯛꯄꯅꯦꯕꯀꯣ ꯅꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯑꯣꯅꯦ ꯑꯩꯅ ꯑꯁ ꯑꯩ ꯍꯩꯗꯣꯏꯔꯥ ꯍꯩꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯌꯦꯡꯗꯤ ꯑꯃꯨꯛꯇꯕꯨ ꯇꯧꯗ꯭ꯔꯤꯕ ꯑꯩ ꯀꯣꯜ ꯄ꯭ꯔꯦꯡꯁꯦ ꯑꯗ ꯃꯥꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯀꯩꯅꯣ ꯈꯪꯅꯕꯗꯩ ꯁꯨꯝ ꯇꯤꯟꯅꯕꯅꯦꯕ ꯑꯗ ꯏꯕꯥꯅꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩꯑꯕ ꯃꯔꯛ ꯃꯔꯛꯇ ꯅꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯑꯣꯅ ꯍꯥꯏꯕ ꯑꯗꯣ ꯄ꯭ꯔꯦꯡꯁꯦ ꯐꯦꯜ ꯑꯣꯏꯔꯤꯔꯥ ꯀꯔꯤꯗꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯅꯣꯛꯅꯤꯡꯕꯅ ꯈꯥꯡ ꯂꯥꯛ ꯉꯝꯗ꯭ꯔꯕ ꯑꯣ ꯑꯩꯗꯤ ꯅꯪ ꯑꯁꯦꯡꯕꯩꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯉꯥꯏꯔ ꯌꯦꯡꯉꯦꯕ ꯑꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯝꯗ꯭ꯔꯒꯅ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯒꯗꯣ ꯍꯟꯖꯤꯜꯂꯒ ꯌꯦꯡꯕ ꯁꯨꯝ ꯑꯩꯅꯒ ꯃꯉꯣꯟꯗꯒ ꯍꯥꯏ ꯊꯣꯏꯕꯤꯗꯣ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒ ꯑꯩꯅ ꯍꯥꯏꯔꯦ ꯑꯁ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯀꯤ ꯀꯥꯖꯜ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯁꯥꯟꯅꯅꯤꯡꯉꯦ ꯈꯣꯠꯂꯦꯅꯦ ꯑꯩꯅꯁꯨ ꯃꯥ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏꯌꯦꯕ ꯑꯗ ꯃꯥꯅ ꯑꯗꯨꯗꯤ ꯑꯩ ꯃꯥꯒꯤ ꯀꯩꯅꯣ ꯅꯝꯕꯔ ꯀꯩꯅꯣ ꯇꯧꯔꯒ ꯂꯧꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯥꯟꯅꯖꯦꯅ ꯍꯥꯏꯌꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯣ ꯑꯩꯈꯣꯏ ꯁꯥꯏꯁꯨ ꯉꯍꯥꯟꯈꯩ ꯀꯩꯅꯣ MSꯗ ꯂꯩꯔꯨꯕꯅꯦꯕꯀꯣ ꯑꯗꯨ ꯃꯥ ꯍꯜꯂꯛꯄꯗ ꯉꯍꯥꯟꯗꯩ ꯉꯥꯏꯔꯤꯅꯦ ꯐꯣꯟ ꯅꯝꯕꯔꯗꯤ ꯉꯍꯥꯟꯂ ꯀꯩꯅꯣ ꯄꯤꯔꯛꯄꯅꯦꯕꯀꯣ ꯅꯪ ꯅꯝꯕꯔꯁꯦ ꯑꯗ ꯄ꯭ꯔꯦꯡ ꯇꯧꯔꯣ ꯍꯥꯏꯕꯗꯣ ꯏꯊꯟꯗꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥ ꯂꯥꯛꯄ ꯉꯥꯏꯔꯒ ꯃꯥ ꯂꯥꯛꯑꯀꯥꯟꯗ ꯑꯣꯏꯅ ꯅꯝꯃꯒꯦꯅ ꯇꯧꯔꯕ ꯑꯗꯨ ꯉꯁꯥꯏꯗꯩ ꯐꯣꯟ ꯇꯧꯔꯝꯕꯅꯦ ꯚꯤꯗꯤꯑꯣ ꯁꯦꯠꯇꯤꯡꯒ ꯇꯧꯗꯅ ꯅꯝꯅꯦꯅ ꯑꯗꯨꯒ ꯐꯣꯟ ꯄꯥꯏꯔꯛꯇꯕꯗꯒꯤ ꯑꯃꯨꯛ ꯇꯨꯝꯕ ꯂꯩꯊꯣꯛꯑꯦ ꯑꯗꯨꯒ ꯅꯪ ꯐꯣꯟ ꯇꯧꯔꯛꯄꯩ ꯑꯩꯅ ꯑꯍꯥꯟꯕ ꯑꯃꯨꯛ ꯄꯥꯏꯔꯛꯇ꯭ꯔꯤꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯠꯇꯤꯡ ꯑꯃꯨꯛ ꯁꯦꯝꯃ ꯂꯩꯕ ꯑꯗꯨꯒꯤꯅꯦꯕ ꯀꯥꯏꯗꯒꯤ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅ ꯈꯥꯡꯂꯛ ꯉꯝꯗ꯭ꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣꯁꯨ ꯈꯪꯗ꯭ꯔꯕ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃ ꯊꯥꯒꯠꯂꯛꯑꯒꯦꯀꯣ ꯀꯩꯁꯨ ꯁꯤꯗꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯁꯨꯝ ꯅꯨꯡꯉꯥꯏꯕꯩꯅꯤ ꯀꯩꯅꯣ ꯁꯨꯝ ꯅꯨꯡꯉꯥꯏꯕꯒꯤ ꯑꯗꯒꯤ ꯁꯨꯝ ꯂꯥꯡꯕꯩ ꯋꯥꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯌꯦꯡ ꯀꯩꯅꯣ ꯁꯨꯇꯤ ꯊꯣꯛꯑꯣꯏꯗ꯭ꯔꯣ ꯌꯥꯎꯁꯪ ꯑꯣ ꯑꯗꯨꯗꯤ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤꯀꯣ ꯑꯩꯈꯣꯏ UPꯗ ꯂꯩꯌꯦ ꯑꯣ ꯑꯣ ꯍꯣꯏ ꯀꯨꯏꯔꯦ ꯑꯗꯨꯏꯗꯣ ꯍꯣꯏ ꯑꯩꯈꯣই ꯃꯁꯦꯟ ꯄꯪꯊꯥ ꯊꯥꯒꯠꯅ ꯂꯣꯏꯔꯦꯗ ꯃꯥꯅꯦ ꯑꯗꯨꯅꯦ ꯍꯌꯦꯡ ꯅꯨꯡꯉꯥꯏꯅꯕ ꯑꯗꯣ ꯅꯪꯁꯨ ꯚꯤꯗꯤꯑꯣ ꯃꯊꯪ ꯅꯨꯡꯉꯥꯏꯕ ꯂꯦꯞꯇꯕꯤ ꯊꯥꯒꯠꯂꯣ ꯑꯩꯈꯣꯏꯁꯨ ꯊꯥꯒꯠꯅꯕ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯁꯦꯝꯃꯒ ꯊꯥꯒꯠꯅꯁꯦ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯄ꯭ꯔꯦꯡ ꯀꯣꯜꯁꯦ ꯍꯩꯇ꯭ꯔꯦꯕ ꯑꯍꯥꯟꯕꯒ ꯑꯣꯏꯕꯅꯤꯅ ꯑꯣꯏꯗꯕ ꯉꯥꯡꯁꯦ ꯌꯥꯝ ꯍꯩꯇꯕ ꯅꯣꯛꯅꯤꯡꯕꯅ ꯍꯥꯟꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯣꯏꯅ ꯈꯞꯆꯜꯂꯛꯄꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯉꯛꯇ꯭ꯔꯕ sila prank kaman ba ya minute si gobar chana leidau nupi si gobar ꯅꯪ ꯆꯥꯎ ꯑꯗꯨꯗꯤ ma'am loisalage ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯗꯣꯏꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯔꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯑꯣꯏꯅ
ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯤꯗ ꯅꯣꯛꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯗꯒꯤ ꯍꯥꯏꯗꯤ ꯍꯩꯁꯨ ꯍꯩꯇ꯭ꯔꯕ ꯀꯩ ꯍꯥꯏꯔꯒ ꯁꯥꯎꯍꯟꯗꯣꯏꯅꯣꯁꯨ ꯈꯪꯗ꯭ꯔꯕ ꯃꯥꯗꯤ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯐꯗ꯭ꯔꯪ ꯀꯞꯄ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯕ ꯅꯣꯛꯅꯤꯡꯕꯅ ꯑꯩꯅ ꯍꯥꯏꯗꯤ ꯂꯥꯁꯀꯤꯅ ꯅꯪꯒꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯀꯥꯏꯅ ꯌꯥꯝ ꯊꯤ ꯆꯩꯒꯦꯒ ꯇꯧꯔꯝꯕꯅꯦꯕꯀꯣ ꯑꯩꯁꯦ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔꯕ ꯑꯗꯨ ꯃ꯭ꯌꯨꯠꯇ ꯊꯝꯒꯗꯧꯕꯤꯔꯦ ꯑꯩꯒꯤ ꯑꯗꯨ ꯉꯝꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯉꯅꯤ ꯑꯗꯣ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯁꯦꯝꯃꯛꯀꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯉꯁꯤꯗꯤ ꯕꯥꯏ ꯕꯥꯏ